Rinakshi GR haibadunine. Rinakshi GR haiba. Rinakshi GR. Toy masidi match company hai. Pambi do utong chapa. Utong tapa. Mana konsin bi mayul chipi. Nungjing digi hinduktra. Pambi na mara sa tabang amdaba. Madagi loy tapa paboga che. Mana loy na panmangami. Si load the nati. Mana machine kolgije. Si the loy season of Yagrava. Pogrubnemi. Hada paramdo mali botada. Bye. I didn't season of the Kangra Hide of the Kadai the Bupam Yada. You don't like him. Pesham Pataliba, AR Ego, Amadi Tira, he that one, but Dukan in the there. Loyal Pangani. Oh, I did the consider a season at a young Tane. अहमदा मरोइबा पाव अनिरक सुबोइन बीजेपी की एमएलए सिंगना प्राइम मिनिस्टर उनजगे हाइक्रे ममांग सेप्टेम्बर दा हाइजाबदा प्राइम मिनिस्टर होम मिनिस्टर ओइना उनननबा खंगलखी हाइरे असेंबली की नोंजु मिफाम जुलाई 19 दगी अगस्त 12 फावबा सथरगनी नुमित 19 निगी मिफाम असिदा पुन सिटिंग मापन खक लेगनी हाइरे नुंग हवाईदगी सुंगबा संगोमना साबा टोफू मणिपुर दसु नुपी तराना माई पाकना पुथोकपा ngamle मार अहुम पुलिसना फेक इनकाउंटर दा हातपनि हाइना कुकी इनफिन फोंदोरकले मेजिस्ट्रियल इंक्वायरी सथादुना मरा लेबसिंग अथुबदा पुथोकदबनि हाइना मार इनपुइन हाइख्रे LPG सर्विस तौरीबा सिंगदा पुबा थांगबा ngamloidaba डिमांड तौबिखनु हाइना डिस्ट्रीब्यूटर सिंगना फोंदोरकले गम की फाइगी कुकी चेक पॉइंट लौथोकदबनि हाइना SDSA ना फोंदोखरे DMU माहिरुई सिंगी खोंजंग हंदोखरे DM यूनिवर्सिटी की हांगदुना लेरंबा पोस्ट अयाबा हापखरे रिलीफ कैंप तलेरखिबा अहल अमसु लेखिद्रे DC दा फोलोइबदा संगदबा सेल तेंबांग बियु हारुबदा पिरक्तबदगे मियामना खाइगतनरगा फोलोइख्रे हाइरे लैंगा की तोंगान थबक अनि तौरंबा ओजा अमसु थेंगनरे हाइना फेसोकना फोंदोरकले अमदि हप्ता कांजैबुंगदा होइजिंदुना थमलिबा सगोल सिंगी सजिक लेसलक्ट्रे तंपाकी डिस्ट्रिक्ट मंगा मक्ता एकर सहूम की सजिक साफम पेबियो हाइना एसोसिएशन हाइरगे खुरुमजरी मॉर्निंग न्यूज़ पेपर रीडिंग मीडियम ताबिरिबा अमदि ताबिरिबा सिंगबो पुष्परानी लाइसोमना तराम नोक्सरी मरोइबा पाउसिंग मियामदा संदोकना पिजरी मणिपुर हौजिक थोक्लिबा चही अमा था अनि हेलकलबा इरांग असिगी मतांगदा प्राइम मिनिस्टर नरेंद्र मोदी उनननबा हौखिबा चही की सेप्टेम्बर थादा बीजेपी की MLA सिंगना हाइजबदा यूनियन होम मिनिस्टर अमित शाह ओइना उनननबा खंगहलखरबा तुंगदा ngarang अमुक अनिरक सुबो ओइना प्राइम मिनिस्टर उनननबगे अपॉइंटमेंट लौबा सेरोल अमा PMO दा पिसिनख्रे हाइरे हौजी स्टेट असिदा लेंगाक पारिबा बीजेपी की MLA सिंग खक्तना खुयेक पिदुना अहिबा चेरोल असे ngarang PMO दा पिखिबने चेरोल असिदा अतै थोइदोकपा वाफम सिंग याउते हाइरे इचम चमना हौजी स्टेट असिदा ओइरिबा फिबम असिगी मतांगदा MLA सिंग असेना प्राइम मिनिस्टर उनदुना वारी सानबगा लोइनना महाकी माइकेदगी इरांग असे लोइसिनबा याननबा वाखलोन अदु पिबिननबा PM गी चिल्लबा मतमदगी खजितंग काइथोक पिरगा मतम पिबियु हाइबा सिखक्तनी हाइरे
Ngarang Prime Minister da pisin kiba cherol asida hojik BJP gi oina MLA sing loina makhuyek pibada yaude MLA kharadi makhoi unaba sida yauri haibasu yauri Mamangda kumjali sing ani kunga humdoi gi September 18 da Manipur Legislative Assembly gi Speaker TS Seitarbarta yauna BJP gi MLA kunga taret na khuyek piduna PM oda ai bacherol thaduna unanaba matam bibinanaba haizakhibane Matam aduda ai bacherol pisin kiba ruling gi Minister MLA kunga taret asi Speaker TS Seitarbarta Mahut Minister Y Khemchan Social Welfare Minister S Dingo Education Minister TS Basanta Kumar Health and Family Welfare Minister Dr. S Ranjan Yauri Masigi mathakta tai MLA sing asi PDA gi Chairman L Rameswar Planning gi Deputy Chairman S Rajan Singh SKB S Kunjakishore Dr. U Deven Singh Abdul Nasir Dr. Radhesam Yumnam S Nisikanta Singh Usabuddin I Nalini K Robindro Singh T Robindro Singh S. Premchandra, K.S. Loken Singh, M. Rameswar, T.S. Arun Kumar, K.S. Ibomcha Singh, Pawasi Makhatana Pijari. P. Brojen Singh, T.S. Radhesam, K.S. Raghumani Singh, Karam Syam, T.S. Shyam Kumar Singh Yauke, Matam Aduda, MLA Singh Nakuyek Piraga, PMO da Pisin Kiba Zerol Adugi Pakumda, Prime Minister na Mahako Unabagi Mahuta Home Minister Oina Una Nanaba, Kangalakiba Laiki Haina, Pau Asna Makhatana Fungdorakli. Panbayabadi Opposition Congress ki Maikadigi Hojik Thokliba Irang asida Prime Minister na Manipur da laktuna karigi waroi sinpurok nanaba honadribano haiba wahang kaya hangduna lakibani Congress tu singba amasung CWC gi member ga khangam na nahan paumi kharaga unabada Manipur gi irang asi loisin gi hairabadi ruling da ladiba Minister MLA Singh yauna lenga asina thamoi sengba amasung khongpham chetpa mathautai Matam adu khakta da irang asi loisin bangam gane lo amasung order have assisted subject ni mamang da thokiba irang singa hojik thokliba asiga haurak pham khetnai constitution na piriba pambai sing sizinaraga thokliba irang asi state lenga asina loisin bangam bage mami uraktaba amasung lenga asida miyamna thajaba walakpadage irang asi loisin bangam ba Prime Minister na mafam asida lakpiduna irang asi loisinaba thabak lokhat piu haizabani haina mahakna phongdokiba lekhrabani State asida flood early warning system asi chahi ama ani asigi manungda thamnaba honari haina Water Resources Department ki Executive Engineer Wat Rami Marchang na phongdorakli WAPHAM asingrang lafel fatalai State Water Informatics Center SWIC ki training hall da floods forecasting and mitigation in Manipur haiba hiramda Ngarang dagi hoduna numit nini sa thagataba workshop kam training program hodopui tharomda mahakna haikibani Water Resources Department gi State Project Monitoring Unit SPMU National Hydrology Project NISP amadi National Institute of Technology NIT Manipur Project Team Department of Civil Engineering na punna sinduna fangthokpa workshop asiga mari lenana Project asigi makhada flood early warning system project asi paikhatpani hauji project asigi data sing khomgatpa hore marak asida state asigi maroiba turel singda automatic water level recorder oiba machine sing khinduna turel gi imai gi data sing lawduna study tawba hore amarom the state water resource information system haiba portal amasu semgatnaba thorang tawri portal asigi kuthangda miyamda flood ki warning alert sing pigani system asi thabak to onthok lagadi ising isaw thoktingai mamangda miyamna mangsawnana section thorang lokhatpada achoba ngaklo ama oiragani flood early warning system asi chahi ama ani asigi manungda state asida thamnanaba kana hotnari hainasu makhata ki
ꯍꯧꯒꯠꯂꯛꯂꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥꯁꯤꯡ ꯑꯁꯤ ꯊꯕꯛ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯦꯟꯒꯠꯂꯛꯀꯗꯕ ꯃꯔꯝꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯅꯦꯂꯤꯠ ꯏꯝꯐꯥꯜꯒꯤ ꯗꯤꯔꯦꯛꯇꯔ ꯑꯦꯟ ꯗꯦꯕꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯟ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯅ ꯁꯤꯟꯗꯨꯅ ꯏꯝꯄꯥꯋꯔꯤꯡ ꯗ ꯌꯨꯊꯁ ꯑꯦꯟ ꯄ꯭ꯔꯤꯄꯤꯌꯔꯤꯡ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯍꯥꯏꯕ ꯊꯤꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯠꯊꯒꯗꯕ ꯅꯦꯂꯤꯠ ꯖꯣꯕ ꯐꯤꯌꯔ 2024 ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯀꯥꯝꯄꯥꯠꯇ ꯂꯩꯕ ꯅꯦꯂꯤꯠ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯦꯂꯤꯠꯀꯤ ꯗꯤꯔꯦꯛꯇꯔ ꯑꯦꯟ ꯗꯦꯕꯆꯟꯗ꯭ꯔꯅ ꯍꯥꯏ ꯅꯦꯂꯤꯠ ꯏꯝꯐꯥꯜꯅ ꯆꯍꯤ ꯑꯃꯗ ꯖꯣꯕ ꯐꯤꯌꯔ ꯑꯅꯤꯔꯛ ꯄꯥꯡꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯖꯣꯕ ꯐꯤꯌꯔ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯡ ꯅꯠꯇꯕꯗ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁꯁꯤꯡꯗ ꯃꯦꯛꯁꯤꯃꯝ ꯁ꯭ꯀꯤꯜ ꯗꯤꯚꯦꯂꯞ ꯇꯧꯅꯅꯕ ꯑꯃꯗꯤ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯂꯝꯗ ꯑꯋꯥꯡꯕ ꯅꯣꯂꯦꯖ ꯂꯩꯅꯅꯕ ꯁ꯭ꯀꯤꯜ ꯑꯣꯏꯕ ꯃꯦꯟ ꯄꯥꯋꯔ ꯄꯨꯊꯣꯛꯅꯅꯕ ꯄꯥꯟꯗꯝꯗ ꯆꯍꯤ ꯑꯃꯗ ꯃꯍꯩꯔꯣꯏ 700ꯀꯤ ꯃꯊꯛꯇ ꯄꯨꯊꯣꯛꯂꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯕꯛ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯛꯀꯗꯕꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯍꯧꯅ ꯖꯣꯕ ꯐꯤꯌꯔ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯄꯥꯡꯊꯣꯛꯂꯤꯕ ꯖꯣꯕ ꯐꯤꯌꯔ ꯑꯁꯤꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯚꯥꯏꯗꯔ 14ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯊꯕꯛꯀꯤ ꯑꯍꯥꯡꯕ ꯐꯝ 300 ꯍꯦꯟꯅ ꯂꯧꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯇ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯀꯥꯟꯅꯒꯗꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯒꯧꯍꯥꯇꯤꯗ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 1,500 ꯔꯣꯝ ꯆꯪꯅ ꯁꯦꯃꯤ ꯀꯟꯗꯛꯇꯔ ꯍꯕ ꯍꯥꯡꯗꯣꯛꯅꯕ ꯄ꯭ꯂꯥꯟ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯦꯟ ꯄꯥꯋꯔ ꯀꯌꯥ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ꯫ ꯆꯪꯒꯗꯧꯔꯤꯕ ꯃꯦꯟ ꯄꯥꯋꯔ ꯑꯁꯤ NE ꯔꯤꯖꯟꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯧꯍꯧꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯑꯇꯩꯗꯒꯤ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯅꯣꯔꯊ ꯏꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯐꯪꯍꯧꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯂꯩ ꯍꯥꯏꯕꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 3ꯔꯛ ꯁꯨꯕ ꯁꯦꯁꯟ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ 18ꯗꯒꯤ ꯑꯣꯒꯁꯠ 12 ꯐꯥꯎꯕ ꯆꯠꯊꯅꯅꯕ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯃꯤꯐꯝꯅ ꯂꯦꯞꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔꯒꯤ ꯆꯦꯝꯕꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯁꯤꯅ ꯂꯦꯞꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯖꯨꯂꯥꯏ 18 ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ BACꯒꯤ ꯔꯤꯄꯣꯔꯠ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯎꯁꯇ ꯊꯝꯕ ꯗꯤꯃꯥꯟꯗ ꯐꯣꯔ ꯑꯦꯛꯁꯦꯁ ꯒ꯭ꯔꯥꯟꯠ 2018-2019 ꯍꯥꯎꯁꯇ ꯊꯝꯕ ꯕꯖꯦꯠ ꯏꯁꯇꯤꯃꯦꯠ 2024-25 ꯍꯥꯎꯁꯇ ꯄꯨꯊꯣꯛꯄ ꯂꯣꯏꯅꯅ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ 5 ꯁꯨꯕ ꯁꯦꯁꯟꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯅ ꯍꯥꯎꯁꯇ ꯊꯝꯈꯤꯕ ꯋꯥꯐꯝ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯣꯒꯁꯠ 1ꯗ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯑꯇꯩ ꯕꯤꯖꯤꯅꯦꯁꯁꯤꯡ ꯕꯖꯦꯠ ꯏꯁꯇꯤꯃꯦꯠ 2024-2025 ꯈꯟꯅꯕ ꯗꯤꯃꯥꯟꯗ ꯐꯣꯔ ꯑꯦꯛꯁꯦꯁ ꯒ꯭ꯔꯥꯟꯠ 2018-2019 ꯈꯟꯅꯕ ꯑꯃꯁꯨꯡ ꯚꯣꯇꯤꯡ ꯇꯧꯕ ꯚꯣꯠ ꯑꯣꯟ ꯑꯦꯀꯥꯎꯟꯠꯁ 2024 ꯈꯟꯅꯕ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯕꯤꯜ 2024 ꯍꯥꯎꯁꯇ ꯇꯦꯕꯜ ꯇꯧꯕ ꯃꯅꯤꯄꯨꯔ ꯑꯦꯄ꯭ꯔꯣꯄ꯭ꯔꯤꯌꯦꯁꯟ ꯅꯝꯕꯔ 4 ꯕꯤꯜ 2024 ꯍꯥꯎꯁꯇ ꯄꯨꯊꯣꯛꯄ ꯂꯣꯏꯅꯅ ꯕꯤꯜꯁꯤꯡ ꯑꯗꯨ ꯍꯥꯎꯁꯇ ꯄꯥꯁ ꯇꯧꯅꯅꯕ ꯈꯟꯅꯕꯅꯆꯤꯡꯕ ꯑꯦꯖꯦꯟꯗꯥꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯖꯣ ꯐꯨꯔꯨꯞꯀꯤ ꯃꯅꯨꯡ ꯆꯟꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 3ꯕꯨ ꯊꯥ ꯑꯁꯤꯒꯤ 18ꯇ ꯃꯅꯤꯄꯨꯔꯒ ꯇꯥꯏꯅꯕ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯑꯃꯗ ꯍꯥꯠꯈꯤꯕ ꯑꯗꯨ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯈꯨꯠꯁꯦꯝꯒꯤ ꯈꯨꯠꯊꯣꯛꯅꯕ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯗ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯄꯕ꯭ꯂꯤꯁꯤꯇꯤ ꯖꯥꯡꯍꯥꯎꯂꯨꯟ ꯍꯧꯀꯤꯞꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯂꯥꯂꯨ ꯉꯥꯎꯏ ꯃꯥꯔ ꯆꯍꯤ 12, ꯖꯣꯁꯨꯋꯥ ꯃꯥꯔ ꯆꯍꯤ 35 ꯑꯃꯁꯨꯡ ꯂꯥꯟꯕꯦꯀꯨꯡ ꯃꯥꯔ ꯆꯍꯤ 32 ꯑꯁꯤ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯁꯤꯅ ꯐꯨꯔꯨꯞ ꯑꯁꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ 3 ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 13ꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯈꯨꯠ ꯊꯣꯛꯅꯕꯗ ꯁꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯐꯦꯛ ꯏꯟꯀꯥꯎꯟꯇꯔꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯉꯤ꯫ ꯑꯁꯥꯝ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏ 3ꯅ ꯑꯣꯛꯇꯣ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯐ꯭ꯔꯤꯁꯀꯤꯡ ꯇꯧꯔꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯐꯥꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯍꯤꯡꯅꯅꯕꯒꯤ ꯍꯛꯇ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯃꯩꯔꯥ ꯆꯨꯈꯠꯄ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯏꯔꯥꯡ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯅꯕ ꯃꯔꯝ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫
Nakal amarom da Mar Infuigi President Rose Infi Matena Thadorokpa Cherol Amada Assamgi Kasar District Kasudaram Police Station na Konba Kabuganja Amjur Lambidagi Naha Ahum Pakraga Mihatina Hatkibagi Tawong Asi Yamna Jawa Human Right Violation Taubani Makoi Ahumbo Assam Police na Kulaiga Kona na Fakraba Matung da Kutok Nabada Si Haribasi Yamna Maram Sati Haiba WAPHAM Su Pongdoraki Dana Manjuri University DMU ki matam kaya gi mamang diki hang duna lerkiba regular register yauna tongan ba post kaya lawbagi result lauthokre loinana mahiroi singna sangsilamba chara henbagi khongjangso matam khara handokre University asigi mahiroi singna tha asigi mapandagi hauraga regular VC register non-teaching staff ningthina hapkadabani haiduna University asigi undergraduate postgraduate PhD Tauriba Mahiroi Singi Apunba Union Oriba Dana Manjuri University Students Union gi Maikidegi Satharaki Bachara Henbegi Khongjang Adusu Handokre State Asigi Tampak Mathau Tauriba LPG distributor Singda Kanagumba Lup Singna Puba Thangba Ngamnoidoba demand Henjilakpa amasung supply Hantarakpa Sinamaram Oiraga Gas distributor Singna customer Singda Piriba service asi lepagi fibam da leire haina phongdorakli sel gi demand tarokpa amasung LPG supply hantarakli basigi mayokta tampak lamda salairiba LPG distributor singna kaisampat leimajam laikai community hall da wakat mifam sathakre Kangla tongbi manakta leiriba gamki faige lona yadaba kuki gi checkpoint asi lauthokadabani haina Senapati district Students Association ki maike degi akan WAPHAM thamlakle district asigi superintendent of police ki directive matung ina association asigi maike degi mari leinaba singi mafam da checkpoint asi lokthok hanana bagi WAPHAM thamle checkpoint asi chahi ama hena mafam asida thamlakpadagi chathok chasin tawriba miyoi singda saunu khudong sadaba amasung nungai taba kaya ama mayok na halle haire Association gi maike degi hai kayarak hana mafam asidagi checkpoint asi lokthok hanana ba hai khrabasu hojik phawba lokthok tana leiriba si law enforcement agency singna thabak ningthina tawdabadagi ni haina su maral siri Lamdam asida leiriba nupi oibi kayana imungi thabak thorom singda natana tongan ba sinfam sing paduna imung manung amadi lamdam asigi semilonda mateng pangduna lakli Masigi manung chana lamdam asigi nupi tara na mapa laiba ki chinjak ama oina launariba tofu mai pakna puthok-tuna yonba haure mapa lamsingda yamna pamna sanariba nung hawai amadi laiba hawaidagi sangom semtuna puthokpa tofu asi Manipurdasu wangkhai maihobam lampaktagi wangkhai mayum ongbi Soniana Mangal Sep Health Group kauba ama semtuna nupi tara punsinduna mai pakna tofu puthokle adumakpu tofu Pau asi makhata na pijari. Karino amadi tofu gi mahau khangba migi masing yamdabana market ki awaba amadi mayok nari. Nupi tara punsinaduna tofu sabada chawba thaudang amasu lauribi wangkhai mayum ongbi Soniana phongdorakibada Sangom chana makhal amani miyamna hojik khangnariba paneer asina sangomdagi sembani aduga tofu asina nung hawaidagi sembani masina high protein su oiba aduga sugar su free oiba maramna matam siga yamna chanaba chinjak makhal amani chinjak makhal asi Korea romgi sinjak ama oikibana Manipurdadi khangnaba khara watpadawna tawri tofu sabada mi yamna changi matam changi yamna wai adubo pot oina puthoraklaba matamdadi awaba khudingma kauthoki tofu asi saraba matungdadi ising ayingbada haplaga numit mangani fawbadi thamba yai nung hawai kg 5 tinglaga anirak thokna taklaba matung tofu kg 8 di yamna laina puthokpa ngami Hawzik phawba yoina tofu kg amada lupa Jambri yangkai phawba yoli hana su melada puthoktuna miyamda masak takhiba lekre
ngasidi mechin-sing asigi matengna nung hawaidagi sangomsu puthokpada natana tofu-su puthokle masina organic oibada natana sugar-gi sangsu hanthare mapandagi pusilakpa sangomsinga yengnarubada mahausu leiba posak amadi oire miyamna khangbiba khara watpana sajilluraga amuk manggadra haibagi pakhatpa amasu fawi hojik leiba mechin asina beson amadi chahawgi powder su takpagi thabak tawri tofu puthoknana bahonabada changba polamsing leibada makhoi taragi mangal self help group asige leijaba phandagi sel khaidoklaga sijinnai tofu sanana bagidamak lona chingba lawbadi leitri haiki Maira Foods ki proprietor na ahan bagi oina senpham khara thadabiraktuna makhoi nupi tarana self help group ama semlaba matung tofu haibasi karino khangdringai da phi saba yauna tongan ba sinpham paiduna sauthoknaba honaraki Maira Foods ki matengdagi tofu sanaraba mechin sing asi aikhoi gi group asida pithabirakhibani masi phawbada tofu haibasi karino haiba khangdri Ambala dagi oja amana mechin pankhatpa lakpikhi mahakna tofu karino matau karamna tofu sagani haibana chingbasu takpiramkhibani haire Manipur gi tanglaba sa makhal ama oiriba Manipur poni hairaga khangnaba sagol makhal asigi khwadigi maru oiba saktapham oiramba lamphel pat ising thumjin khibadagi hapta kangjaibungda hojinduna thamlakkiba se kangjaibung asida sajik lairaktabadagi khudong chadaba kaya marum mayoknare hiram asigi matangda Manipuri Pony and Polo Players Welfare Association MPNPPWA na sinduna pangthokiba paugi mifam amada wa ngangladuna Association asigi General Secretary Songtham Ajitna paumising da haiki Manipur gi sagol sing asi hanadi ayambana lamphel patta sajik sapham oirambani adubu pat asigi ayamba saru ising thumjin khibadagi lambi sorokta sagol sing tholakpagi sang khangwang wangkhalaki masina maram oiraga sagol singna asat awok tawriba miyamda khudong chadaba thohanbata natana gari accident polik disease tagi sagol asi ana yorakpana chingba thodok kya marum tholakpadagi Manipur Pony and Polo Players Welfare Association amasung Manipur Horse Riding and Polo Association na lengak tangang naraga kangjaibungda hojinduna thamlakibani ahan bagi oina hokiba June tha asida sagol sing asi mapan kangjaibungda hojinduna thamlamki adubo kangjaibung asida sajik laisilaktabadagi lengakta amohana ngangnaraga konung mamangda leiba hapta kangjaibungda hangliba July tha asige mangadagi thamlakibani matam asida sagol chanigi yangkhairom hojinduna thamlamki adubo kangjaibung asigi su sajik laisilakta sagol kya sara henarakpadagi mapu singna sagol chama hena lauthoknakre hojik lehoriba sagol chama kunthra khara henba asigi oinasu association gi maikedagi pony owner singa sel khainaraga sajik leiduna thakle haiba wapham su phongdorakli Federal Students Organization Kanglai Park Fesokna Manipur gi tongan ba mahiloisang singda kanglon gi wangmada lenga ki thabak ani thokna tawramba singbu thigatuna lakpagi makha sa tharakpa oina ngarang su mongsangai da leiba PHAL Manipur Women College da thabak ani puramba oja amasu thengnare haire Fesok Head Office ki Secretary Publicity T Sadanandana khuyek biduna thadorokpa cherol amada PHAL Manipur Women's College Edita Department of Physics da Assistant Professor oina thau puriba thokson Jaya Sen hariba mioi asina Senapati District ki Mamda leiba Don Bosco College Edet Autonomous tasu Department of Physics da Assistant Professor oina oja oiramba thengnabane hiram asiga iroinana Fesokna PHAL Manipur Women's College ki principal amasung governing body da haizaraga thabak ani tawbo oja yaurabadi masana yana ngalingai da toknanaba khanghanbiyu haibadagi masana resignation letter pisilambasu yauramle haire
asumna kanglon kaina lengaki mahiloisang singda thabak ani tauribasing asigi matangda Manipur lengakna hakthengnana yengsinbiu loinana fesokna thigalaktrungaida thabak ani tawbiriba miyoisingna matam lairingaida thabak ama khaktamak tawbiu karigumba thabak ani tawramba makhatana thengnarabadi maduda tholakpa apaphatagi teksak masana pujagadabani haire Kaksing Higher Secondary School ge awat poja kya lairiba sitha sigi kunga taret fawgi manungda thabiraktrabadi class boycott tawba yauna kanba khongjang sangsilagani haina olkha kanglei Students Union aksu amadi school asigi mahiroi singna lauthokre Naharol thodang pau sigi editor khoirom loya lakpagi yumgi gate sakhangdaba miyoi singna nomai kapsilambabu kontha khabam Students Union na akanba maungda nungaitaba amadi yaningdaba phongdorgle All India Trade Union Congress AITUC Manipur amasung Driver Union singna kumjali sing amang chamapan mabudra dage Highway number 2 Imphal Dimapur lambi amasung Highway number 37 Imphal Jiribam lambi ani asida chatliba gari driver amasung handyman asibu ngak senanaba kulong tiba thoktanaba Highway Protection Force thamnanaba Manipur lenga amasung center da taksinduna lakiba khongjang adu makhatana satharagani haina AITUC Manipurna phongdoragli Chief Minister Nongthomba Birengi Midyang Makhada Manipurgi Assembly Constituency Humfuda Khara Hena Sotharaba Mayum Makai Sabada Khudong Chaba Khara Watlaba Singi Yum Sananaba Paikhatpa Khongthang Amagi Matung Ina Moirang Esigi Ahanba Phase Ki Oina MLA Loken Area Development Fund Dagi Yum 16 Sabgi Manungda Yum Taruk Saba Loiduna Ngarang Moirang Esigi MLA Thongam Santina Sangaduna Yumbu Singda Khusinakre Kaksing Kuno College ki teaching amadi non teaching staff singna puba thangba ngamloidobo demand tawbigano education free zone oihanbiu haiduna ngarang Umathel da leiba college ki gate ta wakat mi pham sathakre Makatarakpada mapan yoiba pausing pijari Japan gi Rokugo Koko High School da tamba mahiroi tara marirom spicy potato chips sarubadagi pukta kanba mongda narakpadagi manak nakna leiba hospital da pukhatuna naikana khrehairi Pau asigi matungne school asida tamba mahiroi amana spicy potato chips adu leiduna puraklaba matungda mahaka punna class da lairik taminaba mahiroi sing aduga chamina khibane company gi maikedi phongdoro khibada angang sing aduna chariba chips adu morok khwadi hena saba chips makhal amani haina phongdoro khi hairi Bangladesh ki anti kota gi hoda hojik phawbi oina mahiroi tare sikre Miyoi sawa hena aso apan nangkre mahiroi singna leibak sin bathungna ban lauthokpaga loinana state TV headquarters su mai thakre loinana makhoina taliba demand sing hek phangdriba phawba makhai makhatana khongjang sangsin khigani haina su lauthokre Lairabana Fatalaba Amadi Pochai Tangbadagi Kham Thengnawaraba Pakistan Matam Kharagi Matungda Ina Khunbalaiba Ama Orakpayabagi Fibam Dalaire Hari America Nahandak Taiwan gi Lepkani Haina Lauthokiba Amadi Mateng Pangbaga Loinana Langi Khulai Kya Yonsinbagi Thawongda Pendraduna Nuclear Non Proliferation Amadi Arms Control gi Matangda America ga leinaraba mari amadi wari sanaraba du China suspend tawkhre haire America ga chouba yeknaba oiriba China gi president Xi Jinping gi ningba thungnanaba leiba asigi PLA lanmi singna military gi mapangal amuka hena kangkhatnanaba honabaga loinana PLA gi air force na ahanbo ina nuclear bomb thadaba ngamba I-6 ke fighter jet tagi amuka hena matik mayai leiba YJ-21
hypersonic missile hapsinba ngamkhre masina maram oiraga nongthaki lan soknarakpa matamda America amadi India ki oinadi khudong thiningai oire haire Southern China da leiba shopping center ama nahan mai sakibagi thaudo aduda sikhiba mi gi masing tara taruk sukre rescue team na mi 13 romsu kanba ngamkhre haina state media ki maikidagi phongdorakli Haukiba chahi anirom gi mamang digi Russia amadi Ukraine leiba ani gi marakta satharaki balan asigi manung chana Russia na Ukraine gi power plant kya thugai khibana maram oiraga lan ge chobu sai theng phangliba asigi mathakta leiba asigi city kya da amukta sakhidriba mawongda kham thengna sabi sang hengalakre America ki President Joe Biden COVID-19 positive oibadagi hadak pangthokadoriba presidentship election gi last facts ta pangthokadaba election campaign cancel tawre hairi Israel amadi Hamas ani gi marakta sathariba lan asigi saru ama oina Israel na Lebanon da lepa letana landaduna mi hatpagi thaba ase adumak sathaduna leirabadi Israel gi mafam kya da akanba mawngda landagani haina warning tawkhre hairi Taibang panda hingning traba siningba misingi akhanaba suicide machine sisinaba yaba malemgi ahan balaiba Switzerland na oiragani haire malemgi leibak kya da matam kya gi mamangdagi layengba ngamlaroidaba accident da tamthina sokpadagi amadi atai atopa maram singna taibang panda hingning traba mioi singna masa mathanta sijaba yabagi ayaba pibiyo haina demand tawduna lakiba adugi matung ina malemgi leiba kharada sibagi ayaba pikiba leikrabani Switzerland da tha kharagi manungda puthokadoriba suicide machine asi doctor sing yaudana masana adumak handle tawjaduna supnagi button amakhak namduna yamna laina sijaba yagani hairi portable suicide machine asigi mamingna sorko haina mingthon khre machine asida changlaba matung makhum khumjilaga suicide battle adu hek nambaga machine asida yauramba oxygen sing adu nitrogen da on kiduna mioi adu hypoxia na maram oiraga sihalli Switzerland gi oinadi portable suicide machine asi sizinabada problem amata leitre maram di leiba asida hanadagi hauna akhanaba maram ama natraga amadagi siningba mioi sing lengangna yaba piduna chatnaba haukrabane suicide machine asida yamna laina siba ngamgani haire Mahusagi khal sauna kaitharak bana maram oiraga hokiba chahi khara asida malemgi leibak kya da nesar ki oiba achoba sekheng kya phangduna misimina yauduna awaba kaya mayok nakhre masigi saru ama oina chahi ama da chugadaba nonggi sang pungkunga mari ki manungda susilakpa maramna sainada high alert lauthokre hari Thailand gi konung Bangkok ki maming yamna leiraba luxury grand Hyatt Irawan hotel da businessman taru Makoina leiba kada siduna leirambadu makoina thaklamba glass da
cyanide hu yauramba thengnare haina Bangkok ki police na phongdokre Israel amadi India lebani ki marakta yamna faba mari lainabata natana yamna thajanaba maru ama oiduna su lakhibani adubu tungda lebani asigi matik mayai leraba misal sing thengaina rakpa yana leire haire Thangzagi numi ungba pung tarani thoi taba phawbi manungda NET UG exam gi PHAL sing adu mapung phaba maungda city wise amasung center wise oina phongdoknaba Supreme Court na exam da pangthokkiba National Testing Agency NTA da khanghankhre Prime Minister Narendra Modi na tangbal lawduna Sagol se numit ki numiyung bamatung do Home Minister Amit Shah amasung Defense Minister Rajnath Singh su yauriba Cabinet Committee on Security ki mifam ama pangthokre haire Chhattisgarh ngamkhai gi manak asukpa Wandoli Forest ki manungda nong kana suringe ki manungda helicopter dagi thadaraki ba police commando sanina nahan pung taru ki operation amada Maharashtra gi Gadchiroli da Aina Yadaba Maoist Organization People's Liberation Guerrilla Army PLGA gi yamdrabada member taraga nithoi kaptuna hatkre Chandigarh Dibrugarh Express ke Coast Nifan ngarang sagol se numita Uttar Pradesh ke Gonda da gurung satpada yamdrabada miyoi mari laikidre amasung atopa ke amarumna asok apanangkre Rajasthan Travel Community na State Government na hana na yakidraba demand ama oiriba Bhel Pradesh kauba anoba state ama semna ba demand tawrak le haire Rohit Godara gengi maru oiba member Amarjit Bisnoy Rajasthan Police ki Special Task Force amana mahak Italy da leire haiba khangbangam kibagi matung leibak aduda July 9 da fakre haire Sicily gi Tapani kauba apikpa nga phaba khungang amada miyoi asi lotuna leirakibani haiba WAPHAM su phongdoragle Sanabagi pau pijari Federation of International Football Association FIFA na Sagol se numita lauthoki ba khwadi no ranking da India gi nupa football team sama kunmari suba mafamda lengdana leire Copa America lisingani kungamari champion amasung world champion Argentina su ahan ba position da lengdana leire aduga Euro 2024 champion Spain ahum suba mafamda haigalakre Sri Lanka na yumbu oiraga pangthokliba Women's T20 Asia Cup ki ahoba Match the defending champion India na makoi gi aklep rival Pakistan ga irai numita sanaduna campaign hawdok lagani T20 version da olakpadagi competition asi mamangda marirak pangthokibada India na title ahum lawbangam khre aduga over yankhai gi format na marirak lawkhre Women's Asia Cup asida India na match kungi manungda taraga tarelak mai paktuna khwadigi mai pakpa team oiri kumjalising ani kungani thoigi Edition ki final da India na Bangladesh po maithiba piram laga title laukhibani Ani suba hockey India junior men's and women's East Zone Championship lising ani kunga marigi ngarang sanaki banupi ki competition da mutum Priya Devi na sankiba goal taru ki matengna Manipur hockey na Assam hockey bo goal tara nithoi chino da chauna mai pakre USA na yumbu oiraga Texas da irai numit ki angan badagi pangthokadoriba World Junior Squash Championship ta Soya Bawa amasung Anahat Singh na mathangsina nupa amasung nupi masagi team event singda India gi challenge lusing lagani tha sigi loisilakpada pangthokadoriba Paris 2024 Olympics ke sem sari Spain ge Rafael Nadal na Britain ge Cameron Norrie Bustak seta maithiba piram laga Nordia Open ATP Tennis Tournament da quarter final sangkhe Spain gi makok thongba club Real Madrid na masai sei 39 suraba Croatian midfielder Luka Modric ki contract matam
makha tana season ama sangdoktuna kumja lising ani kunga manga gi June 30 fawba club asida sanaragani haire. All Manipur Football Association asinduna sathariba ahum suba ampha cup ki Group B da United Progressive Adults Association upa kiamgai amasung Stan Sporting Union ESU Wangkai tournament asida makhoi gi winning campaign makha samthaki baga loinana semi final sangnana bagi lambi naksin kre. District Sports Association Kaksin Nasinduna DSA ground da sathariba second division football league ki ngarang ahanba ground da sanakiba Group A gi match da wabagai awang lekai youth development association Walida amasung Sunrise Development Club SRDC Kaksing Pansil amamamda draw oikre. Paris Olympic amasung Paralympics ki athletes village ngarang hongna bimatung ina hangtokhi baga loinana sanaroi sing mafam aduda thungba hongna khre hairi. Thang tagi matau tamduna semkiba Federation of Indiana Martial Art makhal asidagi thang tagi mawong lauthok triba makai national competition pangthokpada Manipur High Court na athingba thamkhraina huyel lalong thang ta association na thadorokpa cherol amana khanghalakli. District Sports Association Kaksing Nasinduna August 15 dagi DSA Trophy State Level Invitation Football Tournament pangthoklagani. Amadi India gi mari suba football club competition I League 3 gidama Southern Sporting Union SSU singjamai recommend tokre haina amfa gi president M Ratan Kumar na phongdokre. Loslakpada maroi ba pa amana pijai. Anirak suboy na BJP gi MLA singna Prime Minister unazage haikre. Mamangi September da haizabada Prime Minister na Home Minister oina unana ba khangalaki hai. Assembly gi nongzung mifam July 13 dagi August 12 fawba satharagani. Nimit 13 ni mifam asida puna sitting mapan khak leigani hai. Nung hawai dagi sungba sangom na saba tofu Manipur da sunupi tarana mai pak puthoragli. Mara ahum police na fake encounter da hat pani hai na kuki in pina phongdoragli. Amarom da Ministerial inquiry sa thaduna maralay basing athubada puthokada bani haina sumar inpui na demand tokre. Gamgi Faigi Kuki Checkpoint Lokthokada bani haina SDSA na phongdokre. LPG service tawri basing da puba thangba ngamloidaba demand tawbiganu haina distributor singna phongdoragli. DMU mahiroi singi khongjang handokre. DM University ki hangduna lemba post ayamba hapkre haire. Lenga ki tongan bathaba ani tawramba oja masu thengnare haina fesok na phongdoragli. Relief camp taleraki ba ahal ama sulai kidre DC da follow bada sanga da sel tengbang biu hairo bada pirak tabadagi miyam na khaigat naduna follow kre haire. Amadi hapta kangjai bungda hojinduna thamliba sagol singi sajik lesilaktre tapaki district manga makta anchor sahum gi sajik sapam pibi haina association na thamkre. Bijariba pausing asiga loinana hojikidi nungtigi fongliba pause sindai lawthoksaba maroiba pausing miyamda pijaba loisinjari. Mijeng tabiriba amadi tabiriba simbo amuka hana pusparani laisromna. Khonjari.
ꯃꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯊꯣꯏꯕ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯎꯗꯕ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯃꯃꯥ ꯕꯕꯥꯅ ꯉꯥꯏꯔꯤꯌꯦ ꯍꯜꯂꯛꯂꯣꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯃꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯊꯣꯏꯕ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯎꯗꯕ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯊꯣꯏꯕ ꯅꯪꯕꯨ ꯃꯃꯥ ꯕꯕꯥꯅ ꯉꯥꯏꯔꯤꯌꯦ ꯍꯜꯂꯛꯂꯣꯕ ꯃꯃꯥꯒꯤ ꯅꯥꯛꯇ ꯀꯣꯃꯣꯟ ꯐꯤꯔꯣꯏ ꯍꯧꯈꯤꯕ ꯆꯍꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯁ꯭ꯔꯤ ꯀꯩꯁꯥꯝ ꯄ꯭ꯔꯃꯣꯗꯥꯁ ꯑꯦꯂꯥꯏꯁ ꯏꯆꯥ ꯊꯣꯏꯕ ꯁꯤꯡꯍꯒꯤ ꯆꯍꯤꯒꯤ ꯀꯣꯃꯣꯟ ꯐꯤꯔꯣꯏ ꯂꯥꯛꯂꯤꯕ ꯇꯥꯡ 22 ꯊꯥ 3 ꯏꯪ 2023 ꯏꯉꯦꯟꯒꯤ 13 ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯂꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯖꯔꯨꯅꯕꯒꯤꯗꯃꯛ ꯉꯝꯖꯕ ꯍꯩ ꯂꯩ ꯈꯔꯗꯪ ꯁ꯭ꯔꯤ ꯍꯔꯤꯒꯤ ꯆꯔꯟꯗ ꯂꯨꯛꯀ ꯂꯣꯏꯅꯅ ꯀꯠꯆꯒꯗꯧꯔꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯄꯥ ꯏꯄꯨ ꯏꯃꯥ ꯏꯕꯦꯜ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯃꯇꯝ ꯆꯥꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯍꯔꯤꯅꯥꯝ ꯁꯔꯕꯟ ꯑꯣꯏꯕꯤꯔꯅꯕ ꯑꯃꯗꯤ ꯄ꯭ꯔꯁꯥꯗꯤ ꯐꯪꯕꯤꯔꯅꯕ ꯄꯥꯎꯖꯦꯟꯖꯔꯤ ꯊꯧꯔꯝ ꯄꯔꯦꯡ ꯑꯌꯨꯛ ꯄꯨꯡ 9ꯗ ꯏꯁꯩ ꯑꯌꯨꯛ ꯄꯨꯡ 10 ꯂꯨꯛ ꯀꯠꯄ ꯑꯌꯨꯛ ꯄꯨꯡ 10:30 ꯄ꯭ꯔꯁꯥꯗꯤ ꯐꯪꯕ ꯅꯣꯂꯨꯛꯆꯔꯤꯕ ꯀꯩꯁꯥꯝ ꯑꯆꯧꯕꯤ ꯗꯦꯕꯤ ꯃꯕꯣꯛ ꯀꯩꯁꯥꯝ ꯄ꯭ꯔꯦꯝꯆꯥꯟ ꯁꯤꯡ ꯑꯄꯣꯛꯄ ꯀꯩꯁꯥꯝ ꯄ꯭ꯔꯦꯃꯤꯂꯥ ꯗꯦꯕꯤ ꯑꯄꯣꯛꯄꯤ ꯋꯥꯕꯒꯥꯏ ꯌꯥꯡꯕꯤ ꯃꯅꯤ ꯃꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥ ꯊꯣꯏꯕ ꯏꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯎꯗꯕ ꯆꯍꯤ ꯐꯥꯖꯤꯜꯂꯛꯂꯦ ꯉꯁꯤꯗꯤ ꯃꯃꯥꯒꯤ ꯊꯣꯏꯕ ꯅꯪꯕु ममा बाबाना ꯉꯥꯏꯔꯤꯌꯦ अदोम करिगुमदा किडनीदा नुंग लेरबा नत्रगा इसिंग मरी अमदी ब्लेडरदा नुंग लेरबा मसी खक्ता नतना यूरिनरी ट्रैक्ट इन्फेक्शन प्रोस्टेट ग्लैंड चाउथोगलबा नुपागी ओइबा सेक्सुअल डिजीज दा प्रॉब्लम लेरबा अमदी यूरिनरी की प्रॉब्लम लेबा थारगदी अदोम वाबिरगन अदोम की खुदोंग चाननबगी दमकदा ngasi ngasi मंगलेंग सिनबिरो पिसुम थोंग सिंगा मखाब नंबुल मपान इरोम लेरकता लेजरी डॉक्टर एन सांतजी कंसल्टेंट यूरोलॉजिस्ट नाम कंसल्टेंट यूरोलॉजी ओपीडी अनौब ओपीडी की टाइमिंग अयुक की पुंग 6 तगिन अयुक की पुंग 9 मखाई फावबदा खुदोंग चाबा से पिजरी मफम असिना अल्ट्रासाउंड की केओबी स्क्रीनिंग तौबगी दमा खुदोंग चाबा लेजरी यूरोफ्लोमेट्री डिजिटल प्रिस्क्रिप्शन मयाम पुमना मपु निर्मला थांगजमना मुखाना ताराम नोकचरी कोकनोना खुरुमजरी हौजिक लांथोकचरी मतम मतम की वाफम अमदी राशिफल ngasi sana lebak editorial kalam dagi lawkhachaba matam gi wafamda mitai singi fertility rate hantarakpa furup kalhauna ba matam lairingai da khana hausi manipur tongan tongan ba furup singna chahi kyali sangshina khunda minaduna laimiнаrakpa matlamdam amani adumaktana manipur bu mini india ni haina lainaribani lamdam asida khunda minariba furup sing asi chaungna yengbada kanglup mari thokna khaidokpa yai makhoi sing adugi manungda mapung oiba furupti hainariba maitai singal loinana naga sing kuki sing amasung maitai pangal sing asini masigi mathakta tongan tongan ba furup kaya amasu lamdam asida khunda laita aduna lairaklibani makhoi singdi masing kaya yamde lamdam asida khunda riba furup singi manungda mapung oiba achauba furup oina launariba mitai sing asida achauba singna bakya lakle lamdam asida lairiba achauba furup ni hairiba mitai singna masagi culture amasung shaktam kayam kuina ngaktuna thamba ngamkhigedagi haibasisu achauba hang ama oirakle maitai aikhoina manipur asi aikhoigi isagi lamni lamdam asida aikhoina yelhomi oina hinglakli haina claim tawjarabasu aikhoi kyam kuina yelhomi gi oiba ngamkhigedagi haibasi achaubo hang ama oire miyamna toina hainaba tripura dagi yelhomi tripuri sing minority takhibagum lamdam asi yelhomi oiriba mitai sing minority oirakani haibasi nomagi asum nakshilakpagi mami tari adubu ngasi phawbada kanagumba amatana aikhoigi hauji oiriba phibam asi karamna leiribagi haiba khangna tauri aikhoi masel amaga yengthinaba hunaduna leinabagi mawongda leiri chindana tripura gi tripuri mutkhi bagum maitai sing mutkragani haina lauraga aikhoi gi khongpham semduna phibam adu tadringaida hingnabagi lambidi puthoknaba udabagum tauri malemda leiriba furup sing asigi masagi oiba culture amasung shaktam asi phamgyam kuina ngaktuna leiba ngamkhigani haibasi furup asigi total fertility rate yanglaga lepi hainaribani total fertility rate haibasi angang pokpa yaribi nupi lishing amana chahi amada pokpa apunba angang masing aduni malemgi oina TFR asi 2.1 gi mathakta lehanbagi tangai fadaba leiri asisu masibu replacement level hairaga khangnai
ꯃꯩꯇꯩꯁꯤꯡꯒꯤ ꯇꯣꯇꯦꯜ ꯐꯔꯇꯤꯂꯤꯇꯤ ꯔꯦꯠ ꯑꯁꯤ ꯀꯨꯝꯖꯥ 2015-16 ꯆꯠꯊꯈꯤꯕ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦ ꯃꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ 2.24ꯗ ꯂꯩꯗꯨꯅ ꯔꯤꯐ꯭ꯂꯦꯁꯃꯦꯟ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯂꯩꯔꯝꯈꯤ ꯑꯗꯨꯕꯨ ꯀꯨꯝꯖꯥ 2018-19ꯗ ꯆꯠꯊꯈꯤꯕ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦ ꯃꯉꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩꯁꯤꯡꯒꯤ TFR ꯑꯁꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯂꯦꯚꯦꯜꯗꯒꯤ ꯍꯥꯏꯊꯈꯤꯗꯨꯅ 1.77ꯗ ꯂꯩꯔꯝꯈꯤ ꯑꯁꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ ꯅꯨꯡꯅꯥꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯇꯩ ꯐꯨꯔꯨꯞꯁꯤꯡꯗꯤ TFR ꯑꯁꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤ NFHH ꯃꯉꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯨꯁꯂꯤꯝꯁꯤꯡꯒꯤ TFR ꯑꯁꯤ 2.38 ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯒꯤ TFR ꯑꯁꯤ 2.96 ꯑꯣꯏꯔꯤ ꯐꯨꯔꯨꯞ ꯑꯃꯗꯤ TFR ꯑꯁꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯂꯦꯚꯦꯜꯗ ꯊꯝꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯑꯗꯨ ꯆꯍꯤ 15 ꯐꯥꯎꯕꯗꯤ ꯃꯁꯥꯒꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯂꯒ ꯂꯩꯕ ꯉꯝꯒꯅꯤ ꯃꯁꯤꯗꯒꯤ ꯍꯥꯏꯊꯈꯤꯗꯨꯅ TFR 1.9 ꯌꯧꯈ꯭ꯔꯕꯗꯤ ꯐꯨꯔꯨꯞ ꯑꯗꯨꯒꯤ ꯀꯜꯆꯔ ꯑꯗꯨ ꯍꯤꯡꯕꯗ ꯑꯋꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ ꯑꯗꯨꯕꯨ TFR ꯅ 1.3 ꯌꯧꯅ ꯍꯥꯏꯊꯈꯤꯕ ꯐꯨꯔꯨꯞ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯀꯜꯆꯔ ꯑꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕ ꯑꯣꯏꯊꯣꯛꯂꯔꯣꯏ ꯃꯔꯝꯗꯤ ꯐꯨꯔꯨꯞ ꯑꯗꯨꯒꯤ TFR ꯑꯁꯤꯅ ꯐꯤꯚꯝ ꯑꯁꯤ ꯌꯧꯅ ꯍꯟꯊꯈꯤꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯍꯤꯡꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯆꯍꯤ 30ꯗꯒꯤ 100 ꯐꯥꯎꯕ ꯆꯪꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯇꯩꯁꯤꯡꯒꯤ ꯑꯣꯏꯔꯤꯕ TFR ꯑꯁꯤ ꯆꯥꯡ ꯑꯁꯤ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯐꯨꯔꯨꯞ ꯑꯁꯤ ꯀꯜꯆꯔ ꯑꯃꯁꯨꯡ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯑꯃꯨꯛ ꯍꯪꯒꯠꯂꯛꯄ ꯋꯥꯕꯒꯤ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯥꯏꯊꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯁꯤ ꯍꯟꯒꯠꯄ ꯉꯝꯂꯔꯣꯏꯗꯕ ꯐꯤꯚꯝꯃꯛꯇꯤ ꯌꯧꯗ꯭ꯔꯤꯕꯅꯤꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ TFR ꯑꯁꯤ ꯋꯥꯡꯈꯠꯍꯟꯕ ꯋꯥꯈꯜ ꯈꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯃꯩꯇꯩꯁꯤꯡꯒꯤ TFR ꯑꯁꯤ NFHH ꯃꯔꯤꯗ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯔꯦꯠꯀꯤ ꯃꯊꯛꯇ ꯂꯩꯔꯝꯂꯒ NFHH ꯃꯉꯥꯗ ꯑꯁꯤ ꯔꯤꯄ꯭ꯂꯦꯁꯃꯦꯟ ꯔꯦꯠꯀꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯅꯦꯝꯊꯈꯤꯕꯒꯤ ꯃꯔꯝ ꯈꯪꯗꯣꯛꯂꯒ ꯑꯩꯈꯣꯏꯅ ꯃꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯇꯝ ꯊꯦꯡꯃꯜꯂꯕꯅꯤ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯁꯅꯥꯂꯩꯕꯥꯛ एडिटोरियल कलमदगी लौखटजब मतमतमगी वाफमदा मखा तारकपदा कंगलैपाकी मैरादगी अमु लौखटजगी ngasi YouTube amadi Facebook page amadi tongan ba platform singda midyang tabiriba pumnamak taram nokjari मखा तारकपदा कंगलैपाकी मैरादगी अमु लौखटजगी लाल लोइसिनबा मणिपुर कन्नबा लैंगा करी करम थौ पाइखटले हाइबदु मियामदा खंगनबा चुमगनी मणिपुर लैंगा अमा इचाउ चाउना लैना मणिपुर थोकलिबा था तरागा मरी सुजिलकलबा कांगलुप अनिगी साथिरबा लान असि लोइसिननबा हौजिक फावबा होनबा ngamdana लैरिबा असि मणिपुर मियामना अदुकी मतिक पेंदबा हाइबदु ओइरे लैंगा असि लुचिंगबु ओरिबा चीफ मिनिस्टर नसु लान असि लोइसिननबा लैंगाना मसक थोकपा थबक पाइखटली हाइबा मणिपुर मियामदा मयेक सेंगना खंगनबा ngamdre मसीगी महुता लान असि लुचिननबा ngasi फावबा पाइखटफम थोकपा थबक अमा फावबा पाइखतना लैरिबा भारत की प्राइम मिनिस्टर नरेंद्र मोदी ना नोंगदोल अतिया पंगना वांगना थांगतुन लैरे चीफ मिनिस्टर ना मांगजिल थाना चोंगथोक्तुना रूलिंग की MLA सिंग अमता ओइना खोमजिन तासिनदुना मणिपुर थोकलिबा लान असि लुचिननबा होनाफम थोई मदुनतना ममिंगतगी ओइना मणिपुर लैंगा लैबा चुमलोय लैंगा अमता लैबा तारबदी अफबा लैंगा खाइबदु ओहनगदबनी लोइनना अफबा लैंगा की अफबा लैंगा शासन अदु मियामदा मपुंग फाना फंगहंदुना इंगतपा मणिपुर अमा ओहनबा ngamgadabani अदुबु मसी पुमनमक अरेंबा हाइबदु तारी मणिपुर की चीफ मिनिस्टर न लुचिंगबा अमा ओइना मणिपुर कन्नबा लौफम थोकपा थौदांग अदु हौजिक फावबगी ओइना लौबा ngamdre चीफ मिनिस्टर दगी मखा ताबा चीफ मिनिस्टर की मखा थाबा रूलिंग की MLA फावबा अमता ओइना खोमजिन दासिनबा ngamdabagi हौजिक मचोई तादना लैबा हाइबदु ओइबगुम तौरी मदुना चफु कायरगा क्वांगना हराव हाइबगुम अखोइगी यक्नबसिंगना हराव हाइबदु ओइरे ख्वाइदगी हेना मणिपुर मियामना पेनद्रिबदी पॉपुलर गवर्नमेंट अमा इचाउ चाउना लैना लैरगा इरैपाक मणिपुर बु थुगाइना भोनारकपा मतमदा लौफम थोकपा थौदांग अदु लौबा ngamdriba असini मसीगी मयेक सेंगलबा खुदमदी ngasi मणिपुर की अपुनबगी ngamkhai manungda मणिपुर दा लैरिबा प्रजा मियामना मनिंग तमना चथोक चसिन तौबा ngamdre पुमनम असि मथकदा मणिपुर मियाम की लाइफलाइन ओरिबा नेशनल हाईवे नंबर 2 फावबा मणिपुर लैंगाकना ngak senबा ngamdre
मदुना कांखों चाइरबा मपु पांड्रबा लमदम अमा हाइबदु चप मानरे लेंगाक लोई ओइरिबा एमएलए मिनिस्टर सिंह मरक्ता पुक्चल खोजल चिनादबा खाइबुंग ताननबा असिना मणिपुर कन्नबा होनबदि लाइरदना लैबाकी ओइबा मसक थोकपा थबा अमा फावबा पांथोकपा ngamdaba हाइबदु ओइरे मदुना मणिपुर की लेंगाक शासन तौरिबा बीजेपी लेंगाक असिगी मतमदा मणिपुर मियाम खम थेंगना अवाबा हाइबदु ओइरे मसिगी मथक्ता मणिपुर मचेत मचेत क्या थोकना कायगद्रा हाइबगी मिपाइबा मसुक मणिपुर मियामदा पोखले हौजिक लागलिबा वाफमदि मणिपुर की चीफ मिनिस्टर एन बिरेना अचौबा थौदांग लौदुना महांगना लुचिंगदुना एमएलए मयाम खोमजिन दासनदुना दिल्ली दा चतुना भारत के प्राइम मिनिस्टर नरेंद्र मोदी उनादुना करिगिदमक्ता मणिपुर थोकलिबा लान असिल लुसिनबा ngamdribanu हाइबसिने मसिगी ओना तैनाबदा चीफ मिनिस्टर एन बिरेना पुंग कुनगे मरी प्राइम मिनिस्टर नरेंद्र मोदी पाउ फाउनरी महाकी पाउताक अमदि लमजिंग मखादा मणिपुर की याइफनबा तोंगान तोंगान थबक कया लेप्तना पाइखली हाइना मियामदा फोंदोले अदुबु मतंग असिदा मियाम हंगनरिबु वाहंगदी प्राइम मिनिस्टर गा चीफ मिनिस्टर गा पुंग कुन मरी पाउ फाउनदुना वरी सानै हाइरगा चही अमा था अनि हेंजेलकलबा कांगलुप अनिगी साथिरबा लान असिदी करिगी लोइसननबा होनद्रिबनो सानरिबु वारी अदु करम्बा मखलगी वारी नो हाइबसिनी अचुमना मणिपुर मियामगी मफमदा लेबाकी लुचिंगबा अमा ओइरगा मिनम्बा वा ngang तौदबा थबक तौई हाइजिनबगी हाइनबी असि थादोकपा चुंगनी हौजिक मणिपुर की बीजेपी की लेंगाक असिगी चीफ मिनिस्टर अमसुंग मखा थाबा मिनिस्टर अमदी एमएलए सिंगना लौगदबा थौदांग असि मणिपुर कनबा लोइनना मणिपुर थोकलिबा लान असि लोइसन हनबा हाइबसिने मदुना थिनथबा तौदना लान असि इराय लाइना लोइसनबा ngamgadoriba भारत के प्राइम मिनिस्टर नरेंद्र मोदी उनादुना लान लोइसनना वारी सनाफम थई मसिंग ngamdragana रूलिंग की एमएलए मिनिस्टर पुनमक बीजेपी की एमएलए ओइबा तोकलो अतोपा रीजनल पार्टी अमा सेमलगा मणिपुर कनना बथौदांग लौरगनी हाइबदु इचंग थौना भारत के प्राइम मिनिस्टर दा हाइफम थई मदु ओइरबदी मणिपुर दा थोकलिबा साथिरबा कांगलुप अनिगी ओइबा लान असिगी मतंगदा मसक थोकपा थबक अमता पाइखतना लैरिबा प्राइम मिनिस्टर नरेंद्र मोदी वांगांग लदुना मणिपुर दा थोकलिबा लान असि लोइसननबा थबक खरदी तौरकनी हाइना खली मरम अदुना लेबाक मियामगी अपाम्बा असि थबक ओइना पांथोकनबा चीफ मिनिस्टर एन बिरेना लुचिंगदुना रूलिंग की एमएलए सिंगदा अमता ओइना खोमजिन तासिनदुना दिल्ली दा चतुना प्राइम मिनिस्टर उनादुना मणिपुर दा थोकलिबा लान असि लोइसननबा थौदांग लौबना ख्वाइदगी चुम्बा खोंथांग ओइगनी हाइबसि चीफ मिनिस्टर ना खंगफम थोई मसिनी कंगलैपाकी मैरादगी लौखचबा मतम की वाफम मखा तारकपदा ngasi rasifal namu mayam puna taminasi yengminasi Miss Rasi chaukhatpa fagatpa thorom achowa pangthokpa potlaiba yaba minda sakhangbiba hengatpa lamtu chatpa kanaba fangba numini imungda santi leiragani pakang leisabi singi oina nungsinagani mairoi singi oina hotnaningani Miss Rasi hakchang wakhal afaba watpa yangsinba yamba khananingbba numini gari tamna thawgani sel maram chadana chatlagani thabak machadi pangthoklagani pakang leisabi singi oina muknagani mairoi singi oina wakhal fakchale Mithun Rasi chaukhatpa fagatpa pangthokningba pangthokpa maruptagi mateng fangba singthabibada yawba numini mamal yamba potlaiba yagani imungda ingna leiragani pakang leisabi singi oina machanagani mahairoi singi oina lausing hengatlagani Karkarasi pangthokpada luna thokpa pangthoklagani luchingba sing amadi marup mapam pak chauragani changyengna mai paklagani lamtu chatpa mitinabadi kanagani pakang leisabi singi oina wakhal managani mahairoi singi oina hotnaningani Singharasi thabak ayamba mai paklagani hakchang fagatpa maruptagi mateng phangba imungda santi leiba achauba singna nungsibiba numini pot leiba yagani pakang leisabi singi oina nungsinagani mahairoi singi oina budi chakholagani kanyarasi charak chahing naiba shaunaba khatnaningba loinaragani gari tapna thawgani maram chadana migi mateng pangluganu sagaini yengsingani thabak machadi pangthoklagani pakang leisabi singi oina muknagani mahairoi singi oina hotnaningde tularasi chekshin hotna jagani thauramdi pangthoklagani makok oiba singnadi chanbiragani marup mafam pak chauragani sel fangba pot leiba yaba numini pakang leisabi singi oina mata oiragani mahairoi singi oina lausing hengalagani brisik rasi khudong chaba thengnaba achauba thaw pangthokpa thausinba luchingba oiba singthabibada yawba numini chathok chasinda mitinabada kanaba phangba numini pakang leisabi singi oina wakhal managani
ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯙꯅꯨ ꯔꯥꯁꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯆꯥꯡ ꯌꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯑꯔꯥꯞꯄ ꯆꯠꯄ ꯃꯤ ꯇꯤꯟꯅꯕ ꯀꯥꯟꯅꯕ ꯐꯪꯕ ꯁꯥꯟꯇꯤ ꯂꯩꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯆꯥꯎꯈꯠꯂꯒꯅꯤ ꯃꯀꯔ ꯔꯥꯁꯤ ꯑꯁꯥꯎꯕ ꯈꯟꯅꯅꯤꯡꯕ ꯁꯣꯛꯀꯟꯕ ꯅꯨꯃꯤꯠꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ ꯁꯦꯜ ꯃꯔꯝ ꯆꯥꯅ ꯆꯠꯄ ꯀꯣꯛ ꯁꯥꯕ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯈꯔꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯗꯦ ꯀꯨꯝꯚ ꯔꯥꯁꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯒꯅꯤ ꯁꯦꯜ ꯐꯪꯕ ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡꯅ ꯆꯥꯟꯕꯤꯔꯒꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯃꯔꯨꯞ ꯃꯐꯝ ꯄꯥꯛ ꯆꯥꯎꯈꯠꯄ ꯑꯩꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯐꯪꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯨꯗꯤ ꯆꯥꯎꯈꯠꯂꯒꯅꯤ ꯃꯁꯤꯅꯤ ꯄꯨꯖꯔꯛꯂꯤꯕ ꯉꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜ ꯃꯁꯤꯒꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯑꯥꯏꯁꯀꯣꯝ ꯑꯃꯗꯤ GTPL Cable Network SK TV ऑनलाइन रेडियो खुसम रेडियोदा ताबिरिबा पुमनमकपुसु थागतपा फोंदोकचरी पुमनमकपु निर्मला थांगजमना अमुक हना खुरुमजरी अदोम करिगुमदा किडनी दा नुंग लेरबा नत्रगा इसिंग मरी अमदी ब्लेडर दा नुंग लेरबा मसी खक्ता नतना यूरिनरी ट्रैक्ट इन्फेक्शन प्रोस्टेट ग्लैंड चाउथोगलबा नुपागी ओइबा सेक्सुअल डिजीज